ꯄꯟꯗꯨꯞ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯏꯕ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤ ꯊꯝꯖꯒꯗꯣꯔꯤꯕ ꯑꯁꯤ ꯑꯔꯣꯏꯕ ꯁꯔꯨꯛꯁꯤꯡꯅꯤ꯫ ꯑꯔꯣꯏꯕ ꯄꯟꯗꯨꯞꯁꯤꯡꯒꯤ ꯍꯧꯖꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗꯩꯁꯤꯗ ꯲꯱ ꯁꯨꯕ ꯄꯟꯗꯨꯞꯇ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯅ ꯊꯝꯖꯔꯤ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯣꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯆꯔꯤ꯫ ꯄꯍꯥꯔꯤ ꯅꯥꯏꯠ ꯑꯩꯈꯣꯏ ২꯱ ꯁꯨꯕ ꯄꯟꯗꯨꯞ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯥꯎꯔꯤꯕ ꯄꯍꯥꯔꯤ ꯅꯥꯏꯠ꯫ ꯄꯍꯥꯔꯤꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯁꯛꯄ ꯑꯃꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯄ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯑꯣꯏꯅ ꯄꯍꯥꯔꯤ ꯅꯥꯏꯠ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯍꯥꯔꯤ ꯅꯥꯏꯠ ꯑꯗꯨ ꯑꯃꯅꯁꯨ 1972ꯗꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯄꯍꯥꯔꯤꯒꯤ ꯁꯅꯊꯣꯡꯗ ꯐꯣꯡꯈꯤꯕ ꯆꯤꯡꯅꯨꯡꯒꯤ ꯍꯥꯔꯤ ꯄꯍꯥꯔꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯕ꯭ꯔꯤꯐ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯈꯛ ꯑꯩꯈꯣꯏ 1996ꯀꯤ ꯁꯅꯊꯣꯡꯗ ꯐꯣꯡꯖꯈꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯑꯩꯅ ꯏꯖꯈꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯄꯍꯥꯔꯤ ꯅꯥꯏꯠ ꯑꯗꯨ 1972ꯗꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯕꯨ 1972 ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇ ꯅꯧꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯛꯈꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯅꯊꯣꯡꯒꯤ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯐꯣꯡꯖꯔꯤꯕ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ 2007 ꯁꯤꯒꯤꯗꯃꯛꯇ ꯊꯤꯖꯤꯟꯖꯔꯛꯄ ꯃꯇꯝꯗꯨꯗ ꯈꯪꯂꯛꯈꯤꯕꯁꯤ ꯏꯝꯐꯥꯜꯒꯤ GM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯄꯍꯥꯔꯤ ꯅꯥꯏꯠ ꯑꯗꯨ 1973ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5ꯗꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯔꯦꯀꯣꯔꯠ ꯐꯪꯉꯤ꯫ ꯀꯥꯈꯨꯂꯣꯡ ꯌꯨꯠ ꯀꯝꯃꯤꯇꯤ ꯍꯥꯏꯕ ꯂꯨꯞ ꯑꯃꯒꯤ ꯇꯦꯡꯕꯥꯡ ꯊꯧꯔꯝ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯍꯥꯔꯤꯅ ꯃꯕꯥꯏ ꯏꯕꯨꯡꯉꯣ ꯁꯔꯠ ꯑꯔꯥꯝꯕꯝꯅ ꯏꯕ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯃꯥꯒꯤ ꯁꯨꯔꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯑꯩꯅ ꯏꯖꯔꯤꯕ ꯄꯔꯤꯡ ꯑꯁꯤꯗ ꯌꯥꯎꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯄꯍꯥꯔꯤ ꯅꯥꯏꯠꯀꯤ ꯐꯣꯇꯣ ꯑꯃꯈꯛ ꯍꯥꯞꯆꯔꯤ꯫ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯄꯍꯥꯔꯤꯒ ꯂꯦꯞꯃꯤꯟꯅꯗꯅ ꯏꯁꯩ ꯁꯛꯏꯕꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯖꯣꯇꯤ ꯄ꯭ꯔꯀꯥꯁꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯍꯥꯔꯤ ꯍꯣꯏ ꯏꯪꯈꯣꯜꯅꯨꯡꯒꯤ ꯃꯆꯥꯁꯤꯡ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯑꯗꯣ ꯖꯣꯇꯤ ꯄ꯭ꯔꯀꯥꯁꯁꯤ ꯑꯩꯈꯣꯏꯒꯤ 1973ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯍꯥꯔꯤ ꯅꯥꯏꯠ ꯇꯧꯔꯨꯕ꯫ ꯑꯗꯣ ꯉꯁꯤ ꯍꯥꯞꯆꯔꯤꯕ ꯐꯣꯇꯣ ꯑꯁꯤꯃꯛꯁꯨ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯈꯔꯁꯤꯌꯣꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯔꯖꯤꯂꯤꯡ ꯄꯣꯂꯤꯇꯦꯛꯅꯤꯛꯇ ꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯂꯩꯖꯕ ꯃꯇꯝꯅꯤ꯫ ꯖꯣꯇꯤ ꯄ꯭ꯔꯀꯥꯁꯁꯤꯁꯨ ꯂꯥꯛꯑꯒ ꯃꯁꯤ ꯃꯥꯒꯤ ꯖꯣꯇꯤ ꯄ꯭ꯔꯀꯥꯁꯁꯤ ꯑꯩꯒ ꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯅ ꯃꯁꯝ ꯁꯥꯡꯉꯤ, ꯑꯗꯣ ꯑꯩꯁꯨ ꯁꯥꯡꯉꯤ, ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯡꯉꯤ꯫ ꯑꯗꯣ ꯃꯥꯁꯤ ꯑꯩꯒ ꯄꯦꯌꯤꯡ ꯒꯦꯁꯀꯤ ꯔꯨꯝ ꯑꯃꯒꯤ ꯐꯃꯨꯡ ꯑꯃꯈꯛꯇꯗ ꯏꯕꯥꯅꯤꯁꯦ ꯊꯥ 4ꯔꯣꯝ ꯑꯩꯈꯣꯏ ꯐꯃꯨꯡ ꯑꯃꯠꯇꯗ ꯍꯤꯞꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯃꯤꯟꯅꯈꯤꯕ 1973ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯔꯨꯞꯅꯤ꯫ ꯃꯁꯤ ꯃꯥꯒ ꯑꯩ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯅꯁꯨ ꯂꯪꯐꯩꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯈꯤꯕꯒꯤ ꯀꯩꯅꯣꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯖꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯀꯣꯟꯅ ꯃꯥꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯥꯁꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯈꯪꯖꯔꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯁꯨꯝ ꯊꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡꯁꯤꯗ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗ ꯑꯩꯅ ꯃꯔꯨꯞ ꯖꯣꯇꯤ ꯄ꯭ꯔꯀꯥꯁꯄꯨ ꯅꯤꯡꯁꯤꯡꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯍꯥꯔꯤ ꯅꯥꯏꯠꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯍꯥꯔꯤꯅ ꯃꯕꯥꯏ ꯏꯕꯨꯡꯉꯣ ꯁꯔꯠ ꯑꯔꯥꯝꯕꯝꯅ ꯏꯕ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯃꯥꯒꯤ ꯁꯨꯔꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯁꯩ ꯁꯛꯂꯔꯣꯏ ꯈꯜꯂꯨꯏ ꯌꯥꯗꯦ, ꯂꯣꯏꯕ ꯂꯩꯇꯦ ꯂꯦꯞꯄ ꯅꯥꯏꯗꯦ ꯏꯁꯩ, ꯊꯥꯕꯜ ꯎꯔꯨꯏ ꯋꯥꯈꯜ ꯍꯣꯡꯉꯤ, ꯂꯩꯆꯤꯜ ꯌꯦꯡꯂꯨꯏ ꯄꯨꯛꯅꯤꯡ ꯑꯣꯜꯂꯤ, ꯍꯧꯔꯛꯂꯤ ꯊꯃꯣꯏꯗ ꯁꯨꯔꯒꯤ ꯏꯊꯛ, ꯎꯃꯪ ꯋꯥꯃꯪ ꯎꯅꯥ ꯋꯥꯅꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯎꯄꯥꯜ ꯋꯥꯄꯥꯜ, ꯑꯩꯒ ꯇꯤꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯔꯤ ꯊꯨꯡꯅꯩ ꯄꯨꯛꯆꯦꯜ ꯇꯤꯟꯅꯩ, ꯏꯟꯁꯤꯜꯂꯤ ꯑꯩꯕꯨ ꯇꯣꯏꯅ ꯏꯁꯩ ꯁꯛꯈꯣ ꯏꯁꯩ ꯁꯛꯄ, ꯇꯨꯔꯦꯜ ꯏꯆꯦꯜ ꯏꯊꯛ ꯏꯄꯣꯝ, ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ, ꯃꯁꯛ ꯅꯥꯏꯔꯦ ꯃꯔꯣꯜ ꯊꯣꯛꯂꯦ, ꯁꯛꯂꯣ ꯌꯥꯗꯦ ꯃꯈꯣꯜ ꯊꯣꯛꯂꯦ, ꯏꯟꯁꯤꯜꯂꯤ ꯑꯩꯕꯨ ꯇꯣꯏꯅ ꯏꯁꯩ ꯁꯛꯈꯣ ꯏꯁꯩ ꯁꯛꯄ꯫ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯁꯛꯂꯛꯈꯤꯕꯗ ꯇꯤꯟꯈꯤꯕ ꯚꯥꯕꯣꯛ ꯈꯨꯗꯤꯡ ꯃꯤꯠꯂꯨ ꯏꯍꯧꯅꯈꯤ, ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯈꯥꯡꯅꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯑꯗꯨꯒ
ꯀꯦꯜꯂꯕ ꯁꯝꯖꯤꯒꯤ ꯂꯩꯔꯥꯡꯅꯤ ꯅꯪꯅ ꯂꯩꯅꯤ ꯑꯩꯅ ꯃꯩꯅꯤ ꯅꯪꯅ ꯊꯃꯣꯏ ꯑꯩꯅ ꯃꯩꯆꯥꯛꯅꯆꯤꯡꯕ ꯑꯅꯧꯕ ꯏꯁꯩ ꯀꯌꯥ ꯁꯛꯂꯛꯈꯤꯕꯗ ꯚꯥꯕꯣꯛ ꯈꯨꯗꯤꯡ ꯁꯨꯔꯒꯤ ꯅꯨꯡꯉꯥꯏ ꯏꯊꯛꯇ ꯇꯥꯎꯗꯨꯅ ꯇꯥꯟꯊꯥꯒꯤ ꯏꯐꯣꯝ ꯂꯥꯡꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡ ꯄꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯄꯍꯥꯔꯤ ꯅꯥꯏꯠ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ 1974ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯤꯁꯨꯕ ꯐꯤꯆꯔ ꯐꯤꯂꯝ ꯉꯛꯏꯀꯣ ꯅꯪꯁꯦ ꯊꯣꯔꯛꯈꯤ꯫ ꯐꯤꯂꯝ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯄꯍꯥꯔꯤꯅꯤ꯫ ꯏꯁꯩꯁꯨ ꯁꯛꯈꯤ꯫ ꯃꯇꯨꯡ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝꯁꯤꯡ ꯈꯨꯊꯥꯡ ꯂꯝꯖꯦꯟ 1979, ꯈꯣꯟꯖꯦꯜ 1981, ꯁꯅꯥ ꯀꯩꯊꯦꯜ 1983, ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ 1984 ꯑꯃꯁꯨꯡ ꯃꯩꯆꯥꯛ 1997ꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯈꯤ꯫ ꯁꯅꯥ ꯀꯩꯊꯦꯜ 1983ꯗ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝꯗꯤ ꯋꯥꯔꯤꯁꯨ ꯃꯍꯥꯛꯀꯤꯅꯤ, ꯃꯍꯥꯛꯅ ꯏꯕ, ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯖꯦꯜꯗ ꯂꯩꯈꯤꯉꯩ ꯊꯦꯡꯅꯈꯤꯕ ꯏꯝꯐꯥꯜꯒꯤ ꯐꯨꯔꯤꯠꯈꯥꯎ ꯆꯞꯄꯅꯆꯤꯡꯕ ꯆꯍꯤ ꯅꯧꯔꯤꯕ ꯕꯣꯟꯗꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯏꯈꯤꯕ ꯔꯦꯗꯤꯑꯣ ꯄ꯭ꯂꯦ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯅꯥ ꯃꯥꯟꯕꯤ ꯁꯅꯥꯔꯩ 1995 ꯍꯥꯏꯕ ꯑꯃꯁꯨ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃꯒ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯃꯤꯟꯅꯈꯤ꯫ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯊꯧꯗꯥꯡ ꯌꯥꯕꯤꯔꯝꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤꯁꯤ ꯔꯦꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯊꯝꯖꯒꯦ꯫ 1974ꯗ UPSCꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯁꯤꯀ꯭ꯌꯨꯇꯤꯞ 185 ꯂꯧꯅꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯣꯔꯛꯈꯤ꯫ ꯏꯁꯩꯒꯤ ꯂꯝꯗ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠ ꯑꯣꯏꯕꯅꯁꯨ ꯗꯔꯒꯥꯁ ꯊꯥꯕ ꯌꯥꯕꯗꯒꯤ ꯊꯥꯗꯨꯅ ꯗꯦꯜꯂꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯤ, ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯦꯔꯤꯠꯀꯤ ꯃꯊꯪ ꯃꯅꯥꯎꯗ 19 ꯁꯨꯕ ꯑꯣꯏꯔꯛꯇꯨꯅ 1975ꯀꯤ ꯑꯉꯟꯕ ꯁꯔꯨꯛꯇ AIR ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯁꯩꯒꯤ ꯑꯀꯟꯕ ꯈꯣꯡꯆꯠ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯄꯔꯤꯡꯗꯅꯤ ꯊꯣꯔꯛꯈ꯭ꯔꯤꯕ ꯀꯥꯎꯉꯥꯏꯔꯔꯣꯏꯗꯕ ꯏꯁꯩ ꯀꯌꯥ: ꯂꯤꯔꯕ ꯂꯩꯀꯣꯜꯒꯤ ꯈꯨꯏꯔꯕ ꯂꯩꯔꯥꯡ, ꯇꯦꯛꯈꯠꯂꯣ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯂꯥꯛꯂꯦ, ꯀꯪꯂꯕ ꯇꯨꯔꯦꯜꯒꯤ ꯆꯤꯔꯕ ꯏꯁꯦꯜ, ꯏꯍꯧꯔꯣ ꯏꯃꯥꯏ ꯂꯥꯏꯖꯅ ꯆꯣꯜꯂꯣ ꯍꯥꯏꯕ ꯁꯩꯔꯦꯡꯕ ꯑꯩꯈꯣꯏ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁ꯫ ꯑꯗꯒꯤ ꯃꯊꯪꯗ ꯃꯣ ꯅꯣꯛꯇꯨꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯊꯥꯖꯅ, ꯍꯪꯂꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯗꯣꯝ ꯆꯤꯛꯅ ꯐꯝꯕꯅꯣ ꯊꯥꯡꯖꯝ ꯀꯣꯔꯥꯒꯤ ꯃꯌꯦꯛꯇ꯫ ꯑꯗꯒꯤ ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤ ꯃꯤꯅꯣꯛꯅꯤ ꯃꯥꯒꯤꯗꯣ ꯀꯣꯟꯆꯕ ꯏꯕꯣꯆꯧꯒꯤ ꯃꯌꯦꯛꯇ꯫ ꯎꯕꯤꯗ꯭ꯔꯕ ꯐꯖꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ, ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ ꯁꯩꯔꯦꯡꯕ ꯀꯦ.ꯁꯤ. ꯅꯟꯗ꯫ ꯏꯁꯩ ꯁꯛꯈꯤꯅꯤ ꯂꯦꯞꯇꯅ ꯁꯛꯈꯤꯅꯤ, ꯊꯋꯥꯏꯒ ꯁꯨꯔꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯗꯁꯦꯟꯗ꯭ꯔ ꯑꯣꯏꯅꯥꯝ ꯑꯁꯤꯅꯆꯤꯡꯕ ꯏꯁꯩ 150ꯒꯤ ꯃꯊꯛꯇꯅꯤ ꯃꯊꯪ ꯊꯣꯔꯛꯈ꯭ꯔꯤꯕ꯫ ꯑꯗꯨꯒ ꯀꯥꯎꯉꯥꯏꯔꯔꯣꯏꯗꯕ ꯁꯨꯔ ꯀꯌꯥꯁꯨ ꯁꯩꯁꯛꯄꯤ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯖꯥꯃꯤꯅꯤꯀꯥꯟꯇꯒꯤ ꯏꯆꯤꯛ ꯈꯨꯟꯕ ꯑꯍꯤꯡꯗ, ꯏꯕꯣꯌꯥꯏꯃ ꯁꯔꯃꯒꯤ ꯏꯁꯩ ꯀꯌꯥ ꯁꯛꯈꯤ ꯑꯩꯅ꯫ ꯊꯣꯉꯥꯝ ꯏꯕꯣꯆꯧꯒꯤ ꯇꯨꯝꯍꯜꯂꯣ ꯑꯩꯕꯨ ꯃꯣꯡꯐꯝ ꯏꯔꯣꯜꯅꯨꯡꯗ, ꯅꯕ ꯚꯣꯜꯀꯦꯅꯣꯒꯤ ꯅꯨꯡꯁꯤꯕ ꯇꯝꯂꯣꯏ ꯊꯃꯣꯏꯗ ꯃꯀꯥꯏ, ꯅꯤꯡꯊꯧꯖꯝ ꯅꯕꯒꯤ ꯌꯨꯔꯔꯣꯅꯦ ꯑꯩꯒꯤ ꯈꯣꯡꯗ ꯍꯦ ꯊꯧꯔꯕ ꯇꯤꯡꯈꯪ, ꯀꯨꯟꯖ ꯕꯤꯍꯥꯔꯤꯒꯤ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯝꯍꯜꯂꯣ ꯑꯇꯤꯌꯥ, ꯀꯃꯂꯥꯒꯤ ꯖꯒꯣꯏ ꯁꯥꯈꯣ ꯏꯃꯥ ꯌꯦꯡꯒꯦ, ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯅꯤ ꯃꯥꯈꯟ ꯍꯨꯔꯥꯟꯕ, ꯂꯩ ꯁꯤꯕꯨ ꯄꯥꯝꯖꯅ ꯆꯤꯜꯂꯨꯔꯦ ꯑꯩꯅ, ꯕꯤꯂꯥꯁꯤꯅꯤꯒꯤ ꯅꯤꯅꯤꯒꯤ ꯆꯦꯡꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯒꯤ ꯃꯣꯂꯥꯡꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯖꯕꯤ, ꯇꯝꯐꯥꯃꯅꯤꯒꯤ ꯑꯩꯒꯤ ꯃꯥꯙꯕꯤ ꯂꯇꯥ ꯀꯨꯟꯖꯗ, ꯁꯅꯥꯇꯣꯝꯕꯤꯒꯤ ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯄꯥꯏꯈ꯭ꯔꯕꯤ ꯅꯪꯕꯨ ꯑꯁꯤꯅꯆꯤꯡꯕ ꯏꯁꯩꯁꯤꯡꯁꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯁꯩꯕꯥꯟꯕꯤꯔꯒ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅꯥꯏꯔꯔꯣꯏꯗ꯭ꯔꯕ ꯏꯁꯩꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯇꯨꯡꯒꯤ ꯁꯤꯟꯐꯝ ꯂꯝꯕꯤꯗ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯛꯁꯤꯟꯕꯗꯒꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯗ BA ꯄꯔꯤꯈ꯭ꯌꯥ ꯊꯥꯗꯨꯅ 1977ꯗ ꯄꯥꯁ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯇꯨꯡꯗ ꯐꯝ ꯃꯊꯪ ꯀꯥꯔꯛꯇꯨꯅ ꯑꯦꯁꯤꯁꯇꯦꯟ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯀꯣꯜꯀꯇꯥ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤꯗ, ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯃꯊꯪꯁꯤꯠꯅ ꯁꯤꯛꯀꯤꯝ, ꯏꯝꯐꯥꯜꯗ ꯖꯨꯟ ꯇꯥꯡ 22, 1987ꯗꯒꯤ ꯃꯦꯒꯤ ꯇꯥꯡ 8, 1989 ꯐꯥꯎꯕ, ꯀꯣꯍꯤꯃꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ 24,
1990 August 24 1992 ꯐꯥꯎꯕ ꯂꯩꯈꯤ ꯃꯇꯨꯡ December ꯇꯥꯡ 1 1995 ꯐꯥꯎꯕꯅ ꯗꯨꯔꯗꯔꯁꯟ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯂꯒ ꯆꯍꯤ ꯁꯨꯔꯗꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯛꯈꯤ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯄꯍꯥꯔꯤꯁꯤ ꯔꯥꯖꯅꯤꯇꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯆꯪꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯄꯟꯖꯒꯦ 1996ꯀꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ ꯚꯥꯔꯠꯀꯤ 11 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯃꯦꯒꯤ ꯇꯥꯡ 8ꯇ ꯊꯥꯗꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯏꯅꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ 18 ꯂꯝꯕꯥ ꯇꯧꯅꯈꯤ ꯄꯍꯥꯔꯤꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯐꯦꯗꯔꯦꯜ ꯄꯥꯔꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ FPMꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯤꯈꯜ ꯂꯝꯕꯥꯅꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯄꯥꯛꯈꯤꯗ꯭ꯔꯦ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ INCꯒꯤ ꯃꯤꯔꯦꯞ ꯊꯧꯅꯥꯎꯖꯝ ꯆꯥꯎꯕꯅ ꯚꯣꯠ ꯃꯁꯤꯡ 63,934 ꯍꯦꯟꯅ ꯐꯪꯗꯨꯅ ꯀꯥꯈꯤ ꯆꯥꯎꯕꯅ ꯄꯨꯟꯅ ꯚꯣꯠ ꯃꯁꯤꯡ 1,19,198 1,19,877 ꯐꯪꯂꯒ ꯄꯍꯥꯔꯤꯅ ꯁꯨꯞꯅꯒꯤ 83,292 ꯇꯃꯛ ꯐꯪꯈꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯍꯥꯔꯤꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯔꯥꯖꯅꯤꯇꯤꯗꯒꯤ ꯄꯨꯔꯥ ꯄꯣꯊꯥꯖꯔꯦ ꯑꯩꯒ ꯆꯥꯟꯅꯗꯕ ꯁꯤꯟ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯚꯔ ꯑꯦꯁꯇꯤꯃꯦꯠ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯝꯕꯗꯒꯤ ꯏꯂꯦꯛꯁꯟ ꯂꯦꯞꯂꯨꯏ ꯑꯩꯅ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯂꯛꯈꯤꯕꯗ ꯚꯥꯕꯣꯛ ꯂꯤꯁꯤꯡꯅ ꯈꯨꯕꯥꯛ ꯈꯨꯔꯛꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯑꯃꯁꯨꯡ ꯌꯥꯕꯤ ꯍꯥꯏꯅ ꯀꯟꯅ ꯊꯥꯖꯔꯨꯔꯦ ꯏꯂꯦꯛꯁꯟ ꯀꯥꯍꯧꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯏꯁꯩ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤꯒ ꯈꯦꯠꯅꯔꯤꯕ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯈꯪꯖꯔꯛꯂꯗꯨꯅ ꯑꯆꯧꯕ ꯄꯨꯟꯁꯤꯒꯤ ꯄꯥꯔꯥ ꯑꯃ ꯐꯥꯍꯧꯔꯦ ꯍꯥꯏꯗꯅ ꯃꯥꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯖꯨꯟ ꯇꯥꯡ 2 2006ꯗ ꯐꯣꯡꯕ ꯋꯥꯔꯦꯡꯗꯨꯗ ꯌꯥꯎꯏ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯏꯕꯗ ꯌꯥꯎꯗꯕ ꯑꯃ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛꯅꯤ ꯏꯁꯩꯗ ꯌꯥꯝ ꯐꯥꯎꯔꯦ ꯀꯥꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯚꯣꯠ ꯂꯦꯞꯄꯗ ꯃꯉꯣꯟꯗ ꯚꯣꯠ ꯊꯥꯗꯔꯅꯤ ꯒꯥꯏꯁꯤ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨ ꯁꯦꯝ ꯁꯤ ꯑꯦꯄ꯭ꯂꯤꯀꯦꯕꯜꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇꯁꯨ ꯉꯥꯏꯔꯦ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯥꯏꯅ ꯊꯣꯏꯅ ꯀꯩꯅꯣꯒ ꯆꯪꯅꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤ ꯑꯩꯅ ꯍꯣꯠꯅꯖꯔꯝꯕ ꯀꯌꯥꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯇꯅ ꯑꯣꯏꯔꯁꯨ ꯃꯁꯨꯡꯒꯤ ꯍꯤꯔꯝꯁꯤꯗꯩꯁꯤꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯈꯛꯇꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯑꯣꯏꯅꯒꯅꯤ ꯈꯟꯅ ꯊꯝꯖꯕꯅꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯇꯥꯕꯤꯗꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯅꯤ ꯇꯧꯕꯒꯤꯁꯨ ꯑꯩꯅ ꯄꯥꯊꯣꯛꯆꯔꯤꯕ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤ ꯋꯥꯔꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤ 2007ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯐꯣꯡꯖꯈꯤꯕ ꯁꯅꯊꯣꯡꯗꯨꯃꯛꯁꯨ ꯀꯣꯄꯤ 8,900 ꯐꯣꯡꯕꯅꯤ ꯃꯄꯥꯟ ꯂꯝꯗ ꯀꯣꯄꯤ ꯌꯥꯝꯗ꯭ꯔꯁꯨ ꯀꯅꯥꯗꯥ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣ ꯂꯝꯗꯝꯁꯤꯡ ꯂꯩꯕꯥꯛꯁꯤꯡ ꯌꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯔꯤꯅꯆꯤꯡꯕ ꯃꯄꯥꯟ ꯂꯝ ꯈꯛꯇꯗ ꯀꯣꯄꯤ 2,000ꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯊꯥꯔꯝꯕꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝꯅ ꯄꯥꯕꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯁꯨ ꯃꯁꯤ PDF ꯑꯣꯏꯅ ꯊꯥꯒꯠꯄꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯑꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯕ ꯀꯌꯥꯅꯤ ꯃꯗꯨꯅꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇꯦꯒ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯈꯟꯕꯤꯕ ꯌꯥꯎꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯃꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯥꯔ ꯑꯣꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯈꯟꯖꯕꯗꯨ ꯊꯥꯖꯖꯕꯗꯨꯗ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯦꯞꯄꯨꯔꯦ ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯄꯍꯥꯔꯤ ꯔꯥꯖꯅꯤꯇꯤꯗꯒꯤꯁꯨ ꯄꯣꯊꯥꯖꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯣꯠ ꯂꯦꯞꯄꯤꯉꯩ ꯃꯅꯨꯡꯒꯗꯣ ꯎꯅꯖꯔꯨꯏ ꯃꯌꯨꯝꯗ ꯆꯠꯇꯅꯒ ꯇꯧꯗꯅ ꯑꯉꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯤ ꯑꯗꯨ ꯊꯥꯖꯗꯅ ꯚꯣꯠꯇꯨ ꯀꯥꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛꯀꯤ ꯃꯇꯥꯡ ꯑꯃꯨꯛ ꯄꯟꯖꯒꯦ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 2 1998ꯗ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯗ ꯂꯥꯛꯈꯤꯕ ꯑꯀꯟꯕ ꯄꯦꯔꯥꯂꯥꯏꯇꯤꯛ ꯁꯇ꯭ꯔꯣꯛ ꯑꯃꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯈꯤ
ꯃꯗꯨꯅ ꯁꯩꯁꯛꯄ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯍꯟꯈꯤ꯫ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯐꯥꯖꯤꯟꯗꯨꯅ ꯍꯛꯆꯥꯡ ꯄꯪꯊꯈꯤ, ꯂꯩꯌꯦꯡ ꯐꯥꯖꯤꯟꯈꯤ, ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯈꯤꯗꯦ꯫ ꯈꯔ ꯁꯥꯐꯔꯛꯈꯤꯗꯨꯅ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯉꯥꯍꯧ ꯁꯥꯍꯧ ꯆꯠꯊꯣꯛꯇꯨꯅ ꯃꯤꯔꯛ ꯑꯃꯨꯛ ꯇꯤꯜꯂꯛꯈ꯭ꯔꯒꯁꯨ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯈꯤꯗꯦ꯫ ꯄꯍꯥꯔꯤꯅ ꯃꯇꯥꯡ ꯀꯌꯥꯗ ꯈꯣꯟꯖꯦꯜ ꯅꯨꯡꯍꯤꯛꯅꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯩꯅ ꯊꯋꯥꯏ ꯑꯣꯏꯖꯕ, ꯏꯁꯩ ꯁꯛꯆꯔꯒ ꯍꯤꯡꯖꯕ, ꯏꯁꯩ ꯁꯛꯄ ꯑꯃꯅ ꯏꯁꯩ ꯁꯛꯄ ꯉꯝꯗ꯭ꯔꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯦ, ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯑꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤ ꯃꯥꯅ ꯇꯧꯕꯤꯔꯝꯃꯤꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛ ꯍꯥꯏꯅ ꯈꯪꯅꯕꯤꯔꯤꯕ ꯑꯁꯤꯒꯤ 1978ꯗ ꯂꯤꯡꯈꯠꯄ ꯂꯨꯞꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯂꯦꯞꯂꯨꯕꯗꯒꯤ 2000ꯗ ꯅꯧꯍꯧꯅ ꯍꯤꯡꯒꯠꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏ ꯁꯪꯁꯊꯥꯟ ꯑꯃꯅꯤ꯫ ꯄꯍꯥꯔꯤꯅ ꯃꯁꯤꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯊ꯭ꯔꯤꯇꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯁꯣꯁꯥꯏꯇꯤ ꯇꯤꯞꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯛꯇꯣꯕꯔ ꯇꯥꯡ 10, 2002ꯗꯒꯤ ꯑꯣꯏꯕꯤꯔꯝꯃꯤ꯫ ꯑꯗ ꯑꯣꯖꯥꯅ ꯍꯤꯡꯕꯤꯔꯤꯉꯩꯗ ꯃꯥꯕꯨ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕꯁꯤꯡꯅ 1997ꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯅ ꯁꯪꯒꯤꯠ ꯔꯠꯅ ꯃꯤꯡꯊꯣꯜ ꯑꯗꯨꯒ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯊꯣꯏꯕꯤ ꯑꯦꯋꯥꯔꯗ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ 2003ꯗ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯇꯝ ꯏꯁꯩꯒꯤ ꯂꯝꯗ ꯐꯦꯂꯣꯁꯤꯞ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈꯤ꯫ 2004ꯗ ꯁꯤꯅꯦ ꯑꯥꯔꯇꯤꯁ ꯑꯦꯟ ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯇꯥ ꯃꯅꯤꯄꯨꯔꯅ ꯕꯁꯟꯇ ꯀꯨꯃꯥꯔ ꯋꯥꯡꯈꯦꯝ ꯅꯤꯡꯁꯤꯡ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯁꯪꯁꯊꯥꯟ ꯀꯌꯥꯅꯁꯨ ꯊꯧꯔꯝ ꯀꯌꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄ ꯄꯍꯥꯔꯤ ꯍꯥꯏꯕ ꯄꯟꯗꯨꯞ ꯑꯃꯗ ꯂꯥꯛꯆꯒꯦ꯫ ꯃꯁꯤꯒꯤ ꯄꯟꯗꯨꯞꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯛꯏꯕ ꯄꯔꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ 24ꯁꯨꯕ ꯄꯟꯗꯨꯞꯅꯤ꯫ ꯁꯩꯁꯛꯄ ꯄꯍꯥꯔꯤ꯫ ꯅꯛꯅ ꯂꯣꯏꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯚꯣꯂꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯑꯁꯥꯎꯕ ꯃꯁꯛ ꯈꯪꯗꯕ, ꯏꯁꯩꯒꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯌꯥꯒꯟꯕ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯄꯤꯕꯤꯕ ꯃꯤꯡꯊꯣꯜꯅꯤ꯫ ꯃꯤꯡꯒꯧ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯦ꯫ ꯉꯥꯡꯂꯕꯁꯨ ꯇꯨꯡ ꯃꯥꯡ ꯌꯦꯡꯅ ꯌꯥꯝꯅ ꯔꯤꯖꯥꯔꯕ ꯇꯧꯅ ꯉꯥꯡꯏ꯫ ꯃꯥꯏꯊꯣꯡꯁꯨ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ꯫ ꯁꯛꯈꯪꯅꯗ꯭ꯔꯤꯕꯁꯤꯡꯅꯗꯤ ꯄꯥꯛ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯁꯛꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯈꯤ꯫ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯐꯥꯒꯤꯗꯗꯤ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯈꯪꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯥꯞ ꯆꯥꯈꯤꯗ꯭ꯔꯕ ꯐꯥꯒꯤ ꯌꯥꯝꯅ ꯍꯩ꯫ ꯃꯥꯒꯤ ꯐꯥꯒꯤ ꯑꯇꯥꯕꯁꯤꯡꯅ ꯄꯨꯛꯂꯤ ꯇꯠꯅꯒꯦꯈꯩ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯅꯔꯒꯁꯨ ꯃꯥꯒꯤꯗꯤ ꯁꯛꯐꯝ ꯁꯨꯡꯍꯣꯡ ꯍꯣꯡꯗꯕ ꯉꯝꯃꯤ꯫ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯆꯝꯖꯕ, ꯃꯤꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯒꯟꯕ ꯑꯃꯗꯤ ꯏꯁꯩꯗ ꯉꯥꯎꯖꯕ ꯃꯇꯧꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯆꯥꯟꯕ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯍꯦꯡꯕꯝ ꯅꯤꯡꯊꯧꯕꯤ ꯁꯤꯡꯍ ꯂꯣꯏꯇꯥꯡ ꯈꯨꯅꯧꯗꯒꯤꯅꯤ ꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯝꯃꯤ꯫ ꯑꯩ ꯀꯣꯠ ꯇꯧꯖꯔꯤ꯫ ꯁꯣꯛ 1884-85 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯣꯖꯥ ꯄꯍꯥꯔꯤ ꯔꯦꯗꯤꯑꯣꯗ ꯊꯕꯛ ꯇꯧꯗ꯭ꯔꯤ꯫ ꯂꯝꯁꯥꯡꯗ ꯄꯥꯕꯨꯡ ꯔꯥꯅꯦꯟꯗ꯭ꯔ ꯍꯥꯏꯗꯤ ꯌꯥꯝꯕꯨꯡ R.K. ꯔꯥꯅꯦꯟꯗ꯭ꯔꯖꯤꯠꯅꯤ ꯅ ꯂꯤꯡꯕ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯄꯥꯁꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯄꯥꯁꯥꯁꯤ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯏꯕꯗꯤ ꯏꯟꯗꯤꯔꯥꯅꯤ, ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯏꯟꯗꯤꯔꯥꯅꯤ, ꯑꯣꯖꯥꯒ ꯏꯃꯥ ꯏꯕꯦꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯝꯁꯥꯡꯗ ꯆꯠꯇꯨꯅ ꯄꯥꯁꯥ ꯎꯅꯔꯨꯏ꯫ ꯄꯥꯕꯨꯡ ꯔꯥꯅꯦꯟꯗ꯭ꯔꯅ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥꯅ ꯈꯣꯝꯂꯥꯡ ꯂꯃꯟ ꯍꯔꯥꯎꯅ ꯁꯛꯂꯝꯃꯤ꯫ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ AIR ꯁꯤꯛꯀꯤꯝꯒꯤ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯈꯤꯉꯩ ꯃꯇꯝꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯔꯤꯇꯤꯌꯔ ꯀꯤꯌꯥꯝ ꯑꯆꯧ ꯁꯤꯡꯍ ꯂꯂꯥꯝꯕꯨꯡꯗ ꯂꯩꯕꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯤ꯫ ꯃꯤꯔꯝꯗ ꯄꯣꯁꯇꯤꯡ ꯇꯥꯃꯤꯟꯅꯕ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜ ꯑꯣꯏꯅ ꯈꯪꯅꯈꯤꯕꯅꯤ꯫ ꯇꯥꯃꯣ ꯄꯍꯥꯔꯤꯗꯤ ꯃꯍꯥꯛꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯑꯃꯨꯛꯄꯨ ꯄꯨꯟꯃꯤꯟꯅꯈ꯭ꯔꯕꯗꯤ ꯄꯨꯟꯃꯤꯟꯅꯗꯨꯅꯇ ꯂꯩꯅꯤꯡꯕ ꯃꯤꯑꯣꯡ ꯑꯃꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯔꯦꯗꯤꯑꯣꯒꯤ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯇꯥꯃꯣꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯐꯅ ꯉꯥꯎꯃꯤꯟꯅꯕ ꯄꯥꯔꯇꯤ ꯑꯣꯏꯔꯒꯁꯨ ꯏꯁꯩ ꯇꯥꯁꯤꯀ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯂꯪꯐꯩꯗ ꯂꯩꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯥꯃꯣꯗ
isai sakpinaba haudoki ahanbadadi taroisida aina isai sakpa haukrabadi nakoi hurel taba ngamoi haiduna yaramde adubu aikoina takmanmadagi tamo isai sakhi tamo na haibaga tawbaga kanagumba atopa amana sakpaga oiramlabadi aikoi taba ngamlamdabasu yai tamo mathantana lepnai dana sakhiba isai singdu tabada nonganba khanghoki khidaba kaya yauki tamona sakpagi penai khide aikoina tabagi penai khide saisakpi amasung radio personality chongtham ongbi Kamala Devi na ningsing biraki chebe mapa akoi Kamala na haibirak padu ai tamjage tamo haidi pahari ni tamo na program executive oiringai wani aihak na nupi gi thoram pui nongmadi masak maming de haidok laroi miyam na hekta khangnagani lairik iba paba ngamdabi nupi ama nupi thoramda wa ngangani haiduna lakki record tawgadaba nate live ngangadawuni aiba script tagi pagadaba so ano kauramle mana thokpa soidanaba hekta nganglage haibadagi nganghalle adugadi minute 10 ngangadabaduna minute amarong khak karino khara lat nganglamlaga chap lepthokkhare ai haifam tawfam khangdana sauningmang khaduna isai ama khongjillamlaga thoraktuna kanana kamdawna thajillakpa nupi no thigakki adugadi tamone irai laikai as nang sauranu hurel karino konglage nangondasu hana hayaudre angakpani yumdabu lakpo office dabu lakpo khangba ngamdabadagi yathokkhibani tamogi mataududa ai makha tana sauwa gamkhidre chongtham ongbi Kamala Devi na AIR Imphal gi station director pahari busu ningsing birakhi aikoi isai tauminnarakpasingi marup ama lingkhachi haiduna tamona haudokpadagi isai lipun marup kauba marup ama thagi lupa kun khaigatnaduna lingkhatlami madugi fund drive oina officer club ta aikoi mayang isai program ama sinki madudagi phanglakhiba senpham dagi tamona Jamini Kantasi mayaka amatta yaudana leibasi yengbada yamna nungaitre magi maya hapirasi haiduna hapiki tamona mahaki staff singi maraktagi kanagumada karigumada chai thangkhibaga yauromgadra haibaduma aikoi kanamatana khangdre yauromgani thajade radio gi staff meeting ka tawda tamona boss oina wa ka ngangbada aikoida ikaijaduna kirup yenglakkhibada nokningkhibasi no ubadi yaba natte tamoda aihakna penjakhitaba amatangdi magi isai sa'u hairabadi pangyada yakhibaduni radio gi station director oikhingaidasu tv gi director oikhingaidasu kadai dai no khangde tamobu chief guest ohen nakhiba sangstan singdo angakpani chief guest ohen khibadubudi radio de oiringaidana radio gi pauda tharomdugi pau lauthokpiraknaba tv gi oirakandana tv gi coverage tawinabadi ni phare chanadaba nate haujiksu chanari adubu maduda aina ithanta prok saksakhibadine tamona migi thoramduda chief guest ni haiduna chatlaga angangnani khangde ahalnani khangde haibo hairaklabadi haugatuna isai hekta saktoklambaduni aikhoinadi tamobu director ni haiduna kharada oirabasu lemjahaningki adubu tamodi mingonda no haibasu ngamkhidaba mini madugi khudong chabada mina tamogi thamoi sohankiba kaya ama soidana yaurangani Manipuri matam isegi magul yamna leiba atangba sairangba B Jayanta Kumar Saramana mahaki bondhu saisakpa paharibu ningsingduna hai 1965 tani Oza Elangbam Sonamani Singha retire IAS amadi Sahitya Academy awardee gi kong kaithel da leiba achouba ingkholda ozagi imung manunga loinana pahari Samarendra aikoi mayam picnic chatki ozagi machanupi Nomita adu lesabi pungkak pharaklaba matamni mabu bondhuna laknaraduna nangi luhongbada saknaba isai ama bondhuna irabani aina soidana sakpigani haikhibaga ngahak leiraga bondhuna aingonda bondhu sura mathorakle luhongbada thinbada sakpa yaba mayek hapu aihak nganglake haiduna nganglakhiba
ꯁꯨꯔꯗ ꯑꯩꯍꯥꯛꯅ ꯍꯥꯞꯈꯤ ꯅꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯅꯇꯥꯔꯣꯏ ꯃꯌꯥꯝ ꯀꯥꯏꯅꯗꯨꯅ ꯆꯠꯂꯕꯣꯏ ꯈꯣꯏꯅꯧ ꯅꯁꯥꯕꯤ ꯅꯥꯛꯇ ꯕꯣꯟꯙꯨꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯏꯁꯩ ꯁꯛꯄ ꯉꯝꯈꯤꯗꯕꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯏꯁꯩ ꯁꯛꯄ ꯆꯠꯂꯝꯒꯅꯤ ꯃꯆꯥꯒꯨꯝꯕ ꯃꯁꯨꯒꯨꯝꯕꯁꯤꯡ ꯄꯨꯟꯕ ꯁꯩꯐꯝꯗ ꯐꯥꯎꯕ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯝꯗꯕꯅꯤ ꯃꯤꯌꯥꯝꯅꯁꯨ ꯕꯣꯟꯙꯨꯇꯕꯨ ꯌꯥꯎꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯕꯣꯟꯙꯨꯁꯨ ꯃꯥꯏ ꯀꯧꯕꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯩꯐꯝ ꯈꯨꯗꯤꯡ ꯕꯣꯟꯙꯨꯕꯨꯗꯤ ꯚꯥꯕꯣꯛ ꯀꯥꯏꯗꯅꯕ ꯑꯊꯦꯡꯕꯗ ꯑꯀꯣꯟꯕ ꯁꯩꯁꯛꯄ ꯑꯣꯏꯍꯟꯅꯈꯤ ꯏꯁꯩ ꯁꯛꯂꯨꯕꯒꯤ ꯗꯈꯤꯅꯥ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯁꯨꯡꯂꯩ ꯂꯩꯈꯤꯗꯕ ꯕꯣꯟꯙꯨꯅꯤ ꯗꯈꯤꯅꯥ ꯈꯔ ꯄꯤꯕꯤꯔꯛꯂꯦ ꯐꯔꯦ ꯄꯤꯕꯤꯔꯛꯇꯔꯦ ꯐꯔꯦ ꯃꯍꯥꯛꯅ ꯄꯦꯟꯖꯈꯤꯕꯗꯤ ꯃꯍꯥꯛꯄꯨ ꯏꯁꯩ ꯁꯛꯍꯟꯈꯤꯕꯗꯨꯅꯤ ꯏꯁꯩꯗ ꯉꯥꯎꯖꯈꯤꯕ ꯁꯨꯔꯗ ꯂꯨꯞꯆꯈꯤꯕ ꯕꯣꯟꯙꯨꯅꯤ ꯁꯩꯁꯛꯄ ꯃꯥꯒꯤ ꯑꯆꯝꯕ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯏꯁꯩꯗ ꯉꯥꯎꯖꯈꯤꯕ ꯄꯨꯟꯁꯤ ꯁꯨꯔꯗ ꯂꯨꯞꯆꯈꯤꯕ ꯊꯋꯥꯏ ꯅꯤꯡꯁꯤꯡꯅꯕꯤꯔꯤꯕ ꯀꯌꯥꯅꯤ ꯈꯨꯗꯤ ꯑꯁꯤꯗ ꯄꯟꯖꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯆꯦꯠ ꯈꯔꯇꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯈꯨꯏ ꯑꯁꯤꯕꯨ ꯈꯔꯒ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯖꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯁꯛꯇ ꯄꯨꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯛꯂꯕꯗꯤ ꯁꯩꯁꯛꯄ ꯃꯥꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯅꯕꯤꯔꯤꯕ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯆꯤꯟꯖꯕ ꯉꯝꯖꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯥꯡꯖꯗ꯭ꯔꯤꯕ ꯑꯩꯍꯥꯛꯅ ꯉꯝꯖꯒꯗꯕꯗꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯄꯟꯖꯩ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯅ ꯁꯦꯞꯇꯦꯝꯕꯔ 30ꯕꯨ ꯃꯇꯝ ꯏꯁꯩꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯄꯥꯂꯟ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯛꯂꯤ 2006ꯀꯤ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯄꯥꯡꯊꯣꯛꯄꯗꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯍꯥꯔꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯤꯛꯀꯤ ꯃꯌꯥꯝ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯌꯨꯝꯗ ꯄꯨꯟꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯤꯛꯀꯤ ꯑꯣꯏꯅ ꯔꯥꯖꯦꯟꯗ꯭ꯔ ꯑꯣꯀ꯭ꯔꯝꯒꯤ ꯃꯌꯦꯛꯇ ꯁꯛꯀꯗꯕ ꯏꯁꯩ ꯑꯃꯤꯛꯀꯤ ꯅꯤꯡꯖꯕ ꯊꯨꯡꯖꯕ ꯐꯪꯂꯦ ꯑꯔꯤ ꯑꯅꯧ ꯄꯨꯜꯂꯦ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯁꯦ ꯃꯤꯡꯈꯩꯔꯦ ꯋꯥꯇꯦꯝꯂꯦ ꯑꯃꯤꯛꯅ ꯌꯥꯏꯐꯔꯦ ꯑꯃꯤꯛꯅ ꯖꯩ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯄꯍꯥꯔꯤꯅ ꯁꯨꯔ ꯄꯥꯟꯕꯇ ꯅꯠꯇꯅ ꯑꯔꯣꯏꯕ ꯄꯔꯦꯡꯗ ꯃꯌꯦꯛ ꯈꯔꯕꯨꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯤꯛꯀꯤ ꯀꯥꯡꯕꯨꯅ ꯑꯣꯔꯥꯏꯈꯤ ꯄꯍꯥꯔꯤꯒꯤ ꯌꯨꯝꯗ ꯄꯟꯗꯨꯅ ꯑꯣꯔꯥꯏꯈꯤꯕ ꯏꯁꯩꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯄꯍꯥꯔꯤ ꯃꯁꯥꯃꯛ ꯏꯁꯩꯗꯨ ꯁꯛꯄ ꯌꯥꯎꯁꯤꯟꯗꯨꯅ ꯑꯣꯔꯥꯏꯃꯤꯟꯅꯈꯤ ꯁꯨꯔꯒꯤ ꯁꯩꯍꯦꯛꯇ ꯄꯦꯜꯂꯛꯈꯤꯗꯕꯗꯒꯤ ꯌꯥꯎꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯉꯛꯅꯈꯤꯕꯇ ꯅꯠꯇꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯅꯨꯡꯅꯥꯡꯅꯈꯤꯕ ꯀꯌꯥ ꯌꯥꯎꯅꯈꯤ ꯍꯥꯏ ꯅꯨꯡꯅꯥꯡꯅꯔꯝꯕꯒ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯀꯤ ꯑꯊꯦꯡꯕꯗ ꯁꯩꯁꯛꯄ ꯄꯍꯥꯔꯤꯒꯤ ꯍꯛꯆꯥꯡ ꯈꯪꯍꯧꯗꯅ ꯏꯁꯤꯜꯂꯛꯈꯤ ꯇꯥꯡ 19ꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯂꯥꯡꯒꯣꯜꯗ ꯄꯨꯈꯠꯈꯤ ꯍꯛꯆꯥꯡ ꯑꯃꯨꯛ ꯐꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔ 3ꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁ꯭ꯇ꯭ꯔꯣꯛ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯆꯪꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯈꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 19, 2003ꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯂꯒꯅꯤ ꯈꯪꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯂꯣꯏꯅꯕꯤ ꯏꯟꯗꯤꯔꯥꯒꯤ ꯃꯐꯝꯗ ꯄꯥꯁꯥ ꯄꯥꯔꯁ ꯄꯔꯤꯅꯥ ꯗꯦꯕꯤ ꯄꯔꯕꯤꯟ ꯗꯦꯕꯤ ꯇꯣꯅꯤ ꯑꯃꯗꯤ ꯅꯦꯜꯂꯤ ꯃꯆꯥꯅꯨꯄꯥ 4 ꯅꯨꯄꯤ 2 ꯑꯃꯁꯨꯡ ꯃꯁꯨꯁꯤꯡ ꯁꯤꯟꯅꯔꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯑꯩꯅ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯆꯠꯈꯤꯕꯁꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯑꯁꯨꯝꯅ ꯁꯩꯊꯥꯖꯈꯤ ꯍꯦ ꯁꯩꯁꯛꯄ ꯅꯪꯗꯤ ꯏꯁꯩ ꯁꯛꯄ ꯂꯥꯛꯂꯝꯕꯅ ꯏꯁꯩ ꯁꯛꯂꯕꯅꯤ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯁꯩꯒꯤ ꯁꯨꯔꯅꯗꯤ ꯅꯤꯜꯍꯧꯈꯤꯒꯅꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯍꯥꯅꯧꯅ ꯁꯪꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯑꯗꯨꯒ ꯍꯪꯍꯧꯈꯤꯒꯅꯤ ꯀꯪꯂꯩꯒꯤ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯗꯁꯨ ꯂꯦꯞꯇꯅ ꯅꯈꯣꯏꯕꯨ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯕ꯭ꯔꯥ ꯇꯥꯍꯜꯂꯗꯨꯅ ꯅꯪꯒꯤ ꯁꯤꯅꯥꯏꯗ꯭ꯔꯕ ꯁꯩꯍꯦꯛ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯂꯣꯏ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯒꯨꯂꯥꯞꯀꯤ ꯃꯤꯡꯂꯦꯟ ꯁꯩꯊꯥꯕꯗ ꯈꯣꯏꯅꯤꯡꯒꯨꯝ ꯇꯤꯡꯈꯪ ꯀꯌꯥ ꯀꯣꯟꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯍꯦ ꯁꯩꯁꯛꯄ ꯅꯪꯒꯤꯗꯤ ꯙꯩꯅꯅꯤ ꯀꯠꯊꯣꯛꯄꯅꯤ ꯙꯔꯃꯅꯤ ꯈꯣꯟꯊꯥꯡꯅꯔꯔꯣꯏ ꯈꯟꯈꯤꯅꯨ ꯀꯪꯂꯩ ꯂꯩꯀꯣꯜꯗ ꯅꯍꯥꯛꯀꯤ ꯁꯨꯔꯅ ꯅꯍꯥꯛꯀꯤ ꯁꯩꯍꯦꯛꯅ
ꯑꯁꯨꯃꯥꯏꯅ ꯇꯧꯖꯔ ꯍꯥꯏꯔꯒ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯆꯔꯒ ꯑꯩꯅ ꯏꯖꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩꯒꯤ ꯁꯅꯊꯣꯡꯒꯤ ꯑꯈꯟꯅꯕ ꯆꯦꯐꯣꯡ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2007ꯗ ꯐꯣꯡꯖꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯁꯤꯒꯤ ꯋꯥꯔꯦꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯌꯦꯡꯖꯈꯤꯕꯁꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯀꯔꯤ ꯀꯔꯤꯁꯤꯗꯤ 32ꯅꯤ ꯏꯖꯕꯁꯦ, ꯑꯗꯨꯒ ꯑꯇꯩ ꯃꯆꯥꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯥꯏꯕꯦꯜ ꯔꯦꯀꯣꯔꯠꯁꯤꯡ ꯀꯔꯤꯁꯤꯡ 9 ꯑꯃꯒ ꯌꯦꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯦꯡꯁꯤꯒꯤꯗꯃꯛꯇ ꯎꯅꯖꯈꯤꯕ ꯃꯤꯁꯤꯡꯁꯤ ꯄꯟꯖꯒꯦ꯫ ꯑꯣꯖꯥ ꯔꯥꯖꯀꯨꯃꯥꯔ ꯓꯂꯖꯤꯠ, ꯁꯤꯇꯜꯖꯤꯠ, ꯑꯣꯖꯥ ꯁꯤꯇꯣꯜꯖꯤꯠ ꯎꯅꯖꯔꯨꯕꯅꯤ ꯃꯌꯨꯝꯗ ꯀꯌꯥꯔꯛ 3-4ꯔꯛ ꯆꯠꯇꯅ ꯑꯣꯖꯥꯁꯨ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯣꯖꯥ ꯍꯤꯖꯝ ꯔꯣꯃꯣꯅꯤ, ꯌꯥꯏꯁ꯭ꯀꯨꯜ ꯍꯤꯔꯣꯍꯟꯕ ꯂꯩꯀꯥꯏ, ꯃꯥꯁꯨ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯄꯗꯃꯁ꯭ꯔꯤ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨ ꯁꯤꯡ, ꯑꯣꯖꯥ ꯕꯥꯕꯨ, ꯒꯨꯔꯨ ꯕꯥꯕꯨ, ꯅꯥꯎꯔꯦꯝꯕꯝ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏ ꯎꯅꯖꯈꯤꯕꯅꯤ, ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯣꯖꯥ ꯄꯗꯃꯁ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯓꯂꯖꯤꯠ, ꯑꯣꯖꯥ ꯓꯂꯖꯤꯠꯁꯨ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯥꯏꯊꯦꯝ ꯅꯤꯄ꯭ꯔꯦꯟ ꯁꯤꯡ, ꯑꯩꯈꯣꯏꯒꯤ 1927ꯗ ꯄꯣꯛꯄꯅꯤ, ꯑꯣꯖꯥ ꯆꯤꯡꯉꯥꯈꯝ ꯀꯣꯂꯨꯞꯀꯤꯅꯤ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯤ꯫ ꯑꯗꯨ ꯑꯣꯖꯥ ꯅꯤꯄ꯭ꯔꯦꯟꯗ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯦꯜ ꯀꯩꯅꯣꯒꯤ ꯒꯤꯔꯤꯙꯥꯔꯤꯒꯤ ꯔꯦꯀꯣꯔꯠꯁꯤꯡ ꯀꯔꯤꯁꯤꯡ ꯆꯞ ꯆꯥꯅ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡꯅꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ꯫ ꯁ꯭ꯔꯤꯃꯇꯤ ꯆꯟꯅꯝꯕꯝ ꯑꯣꯡꯕꯤ, ꯅꯣꯡꯃꯥꯏꯊꯦꯝ ꯅꯤꯡꯉꯣꯜ ꯕꯤꯃꯣꯂꯥ ꯗꯦꯕꯤ, ꯎꯔꯤꯄꯣꯛ ꯑꯩꯈꯣꯏ ꯆꯟꯅꯝꯕꯝ ꯂꯩꯀꯥꯏ꯫ ꯑꯗꯒꯤ ꯄꯥꯕꯨꯡ ꯖꯌꯟꯇ ꯀꯨꯃꯥꯔ, ꯄꯥꯁꯁꯄꯇꯤ ꯃꯌꯨꯝ, ꯄꯥꯕꯨꯡꯁꯨ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯑꯗꯒꯤ ꯁ꯭ꯔꯤꯃꯇꯤ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ, ꯃꯩꯁꯅꯥꯝ ꯅꯤꯡꯉꯣꯜ ꯏꯕꯦꯇꯣꯝꯕꯤ ꯗꯦꯕꯤ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯀꯤꯅꯤ꯫ ꯑꯗꯒꯤ ꯅꯤꯡꯊꯧꯖꯝ ꯑꯦꯀꯦꯟ, ꯑꯣꯖꯥ ꯑꯦꯀꯦꯟꯁꯤ ꯀꯥꯡꯉꯕꯝ ꯂꯩꯀꯥꯏꯗ ꯑꯩꯅ ꯎꯅꯖꯔꯨꯕ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯦꯀꯦꯟꯁꯤ ꯃꯁꯥꯒꯤ ꯆꯍꯤ 82 ꯁꯨꯔꯦ ꯍꯥꯏꯅ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯑꯗꯒꯤ ꯏꯆꯦꯝꯃ ꯆꯣꯡꯊꯥꯝ ꯑꯣꯡꯕꯤ ꯀꯃꯂꯥ ꯗꯦꯕꯤ ꯅꯤ, ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤ꯫ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤ꯫ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤ, ꯁꯤꯡꯖꯃꯩ ꯃꯊꯛ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ, ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤ꯫ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯁ꯭ꯌꯥꯝ ꯀꯟꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯣꯖꯥ ꯄꯍꯥꯔꯤꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯆꯍꯤ 1-2ꯁꯤ ꯑꯩꯒꯤ ꯁꯅꯊꯣꯡꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯀꯧꯅꯥꯏꯔꯣꯏꯗꯕ ꯏꯁꯩꯁꯤꯡ, ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯂꯣꯏꯕꯨ ꯑꯣꯏꯔꯁꯨ, ꯇꯥꯖ ꯃꯍꯜ ꯑꯣꯏꯔꯁꯨ, ꯂꯩꯃꯜ ꯆꯜꯂꯕꯤ ꯑꯣꯏꯔꯁꯨ, ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯇꯦꯁꯟꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯆꯗꯅ ꯃꯌꯦꯛꯀ ꯀꯣꯟꯅꯅ, ꯅꯣꯇꯦꯁꯟꯒ ꯀꯣꯟꯅꯅ ꯀꯩꯅꯣ ꯇꯧꯋꯤ꯫ ꯃꯗꯨ ꯅꯣꯇꯦꯁꯟ ꯍꯥꯞꯄꯤꯕꯁꯤ ꯑꯣꯖꯥꯗꯤ ꯃꯁꯥ ꯁꯣꯟꯗꯅ ꯃꯥ ꯀꯣꯂꯣꯝ ꯄꯥꯏꯗꯅ ꯏꯕ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛ ꯍꯥꯏꯇꯥꯔꯦ, ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕ R.K. ꯕꯁꯟꯇꯅ ꯃꯥ ꯅꯣꯇꯦꯁꯟꯁꯤ ꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯐꯣꯡꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯩꯍꯥꯛꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯊꯤꯖꯤꯟꯖꯔꯒ ꯐꯣꯡꯖꯈꯤꯕ, ꯑꯣꯖꯥꯗ ꯀꯠꯆꯕ, ꯊꯃꯣꯏꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯑꯣꯏꯅ ꯀꯠꯆꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡ ꯊꯝꯖꯔꯛꯄ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯁꯤ ꯑꯁꯥꯗꯤ ꯌꯥꯝ ꯆꯥꯎꯖꯔꯝꯕꯅꯤ, ꯀꯣꯟꯅ ꯊꯤꯖꯤꯟꯖꯔꯒ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯜ ꯅꯥꯏꯔꯔꯣꯏꯗꯕ ꯑꯣꯏꯒꯅꯤ ꯀꯥꯏꯅꯒ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯒꯅꯤꯁꯨ ꯊꯥꯖꯗ꯭ꯔꯦ, ꯑꯗꯣ ꯉꯝꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯣꯟꯅ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯤꯔꯛꯄꯗ ꯃꯇꯦꯡ ꯈꯔꯗꯁꯨ ꯑꯣꯏꯔꯁꯨ ꯑꯣꯏꯅꯅꯕ ꯊꯝꯖꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫